आकाशवाणी इम्फाल Ngangbam Nganthoi pau pajari ahanbada maru oiba pau ahanba birbal divas ngasi New Delhi da Pradhan Mantri Narendra Modi na haudoklagani Kendra gi Haksel Rajya Mantri Dr. Bharti Pravin Pawar na hairi Japan China amasung atei lebak singda thuna sandorakliba COVID-19 gi anoba variant BF7 lebak asida mayokna na basem saduna leire amasung CPN Maoist Center gi chairman Puspa Kamal Dahal Prasanbu ahumlak subo oina Nepal gi anoba Pradhan Mantri oina khankhre Ahanba Birbal Divas ngasi numit yongba matungda New Delhi gi Major Dhyan Chand National Stadium da Pradhan Mantri Narendra Modi na haudoklagani Sri Guru Gobind Singh gi masa ani Sahib Zadas Babar Zorawar Singh amasung Baba Fateh Singh na lebak sigi damak thawai katkhiba adubu ningsingduna numit palan asi pangthokadabani sahi asigi January 8 Sri Guru Gobind Singh gi Prakash Purab numita December 16 asibu Birbal Divas haina pangthokani haina Pradhan Mantri na laukthokibani Tharum asida Pradhan Mantri na Bal Kirtan Samarom na pangthokpa Sahabat Kirtan gida saruk yagani Sri Modi na angang 3,000 hena saruk yagadaba March Past amasu lamthagani World Mitai Council na sinduna ngarang New Delhi gi Jantar Mantar da wakat khongjang ama sangsinkhre Council asina thadorok pa chero lamada hai Mitai bu Bharat Sangvidhan gi Scheduled Tribe list ta yawhanaba dabi asi Pradhan Mantri Narendra Modi gi pukning singsinaba khongjang asi sangsinbani Pradhan Mantri da thaba chithi amada Council asina hai Manipur gi yelhongai da gi leraklaba Mitai singbu Sangvidhan ngak senba haibasi yamnamak tangai fade Lamitlon da yengbada lamdam asi singi raija amani masida sing na sada marfudra mathoi oiraga tampak na supna tagi sada mapan oiri ingkumja lising masamapan humbudra mathoi gi mikok thibada mitai singi mising asi sada humpu mathoi oiramba adu khwaidagi noba data da sada nifu mari da hantarakle maram aduna Sangvidhan ngak senbinaba mitai sing asibu scheduled tribe ki list ta yawhanbigadabani Koizam Diren gi punsi amasung thabak haibasida literary forum ama ngarang Khurai Lamlong Bazar da laiba Sangit Kala Sangam gi auditorium da pangthokre Sahitya Academy amasung Sangit Kala Sangam Khurai na puna sinba thauram adu da saruk yakhibasingna Koizam Diren na saireng wareng amadi drama gi lamda tauramba sing dance sing busing thakhi Thaurumdu da Manipur Advisory Board Sahitya Academy New Delhi gi convener N Kiran Kumar amasung Sangit Kala Sangam Khurai gi president Ngangbam Babuton yauna sangnai miyo kya saruk yakhi Jaupi Battalion Assam Rifles na Sandel Jilla gi Bongmol Tampak Village da Solar Street Lighting thankhre ngamkhai paringi manung hanjinba mafamda leiba khul oibana khunja sing na haijarakpagi matungina Solar Street Lighting adu khusinakhibani Amaromda Assam Rifles ki tongan ba battalion singna mafam kaya da Christmas kumai gi thauram amasung security coordination gi mifam sing pangthokre hairi Raja Sarkar na lamdam asida yu sungba yonbagi athingba lauthokraba matung kadana sinduna raja sigi tongan ba mafam singda warep adu handoknaba khongjang sing changsinduna lakli ngarang Imphal West Jilla amasung Bishnupur Jilla gi mafam singda nupi samaj amadi tongan ba lup singa punna sinduna leingakna yu sungba amadi yonbagi ayaba pikhiba warep hando haiduna khongjang changsinki Communist Party of India lingkhakhibagi centenary anniversary ngasi pangthoklagani Thauram asiga mari lenana CPI Manipur State Council na sinduna Imphal gi GM Hall da miyam gi asoba mifam ama pangthoklagani CPI lingkhakhibagi sahi 43 suba palan thauram asi centenary celebration oina sahi 3 sumna pangthokadauri thauramdu da CPI lusingba Dr. M Narasingh saruk yagani tabiriba pawasi Akashbani Imphal dagini Kendra gi Haksel amasung Yaipayumbal gi Raja Mantri Dr. Bharti Pravin Pawar na hairi Japan China amasung atei lebak singda thuna sandorakliba COVID-19 gi anoba variant BF7 lebak sida mayokna na basem saduna leire Pradhan Mantri Narendra Modi gi man ki baat taraba matung pawmi singda wa ngangbada Srimati Pawar na hai COVID ki matangda hauzik orakliba sigi matangda Pradhan Mantri na handakta mifam ama pangthoktuna phibam adu kupna yangsinki mangna hai hauzik phawbada lebak sida BF7 na naba mi mari sure Mantri na hai Lebak sinba thungbada COVID vaccine paktakna nakapagi thabak makhatana sathakigani. Masigi mathakta lebak sida Haksel gi infrastructure hena fagarhanduna
matam amada hekta khudongthiba thodok tholakpa matamda mayoknanaba ngamnaba thorang tawgadabani. Sarkar asina testing, tracking amasung treatment tawbaga loinana COVID ki sana kanglongsin ngakna chatlabadi laisat asi mayoknabada sauna mateng oigani. Maharashtra da COVID-19 ge anoba case 95 thengnare. Masiga loinana raija du da hauji active case sa makunthra taruk leiri. Miyoi ma laisat asidagi sikhi. Omicron ge anoba subvariant BF7 sandorakpadagi raija sida section thorang kaya marum lokhatuna leiri bani. Marag sida laiba asigi mafam kaya da COVID laisat sandoraklabadi mayoknanaba hayeng mock drill pangthokadauri. Raija amasung Union Territory singi Additional Chief Secretary, Principal Secretary amasung Secretary Health ta Kendragi Health Secretary Rajesh busana iba chithi amada hai asigumba mock drill pangthokpagi maroiba pandamdi COVID laisat khanghaudana sandorakpada health facility singna sem saduna leinabani. Mock drill asi District Collector singi lusing makhada haksel bibaka khusamnaraga singadabani hairi. Sainada COVID-19 gi case sing hengelakpaga loinana laisat asidagi laikhidraba miyoi singbu makhoi gi imung manunggi miyoi singna poloinaba crematorium singda krik inakhi. CNN gi report matung ina mongpham singda makhoi gi miyoi sing adu poloinabagi mafam phangnaba honabada khudongchadaba kaya mayoknakhi. Adumoinamak Saina gi state media na di mongpham singda miyoi kaya krik inabagi pau phongdana thamli. Saina gi official gi pau matung ina di sarkar gi report tadi COVID-19 dagi siba mising khara khaktani hairi. Marag sida Saina National Health Commission na numit khudingi phongba COVID-19 gi data phongba tokre. Commission hai COVID ka mari lenaba pausing haujikti Chinese Center for Disease Control and Prevention na phonglagani. Leibagduda COVID-19 gi case hengelaglabasu National Health Commission na numit mari thangna na COVID-19 na mi sibagi pau leite haina pau phonglaba matung data sing thadokpa thingkhibani. World Health Organization na hairi Beijing da thamlamba thingbasing komthokhibadagi COVID-19 gi damak hospital da pukhalakpa mising amasung anoba data sing phangkhidre. Numit mangani gi khongsatta Rashtrapati Draupadi Murmu Telangana da ngasi chatkani. Mahangna Andhra Pradesh ki Sri Sailam Mandir da su chatkani. Amadi Kendra gi Tourism Mantraloy gi makhada paikhatpa Prasas scheme gi saukha thawrang gi project sing sangagani. Mahangna Rashtrapati Nilayam yogdringaida Sri Sailam da leiba Sri Shivaji Spurti Kendram da su chatkani. Rashtrapati na Hyderabad ta Kesap Memorial Educational Society gi faculty member amasung mahiroi singda wangangani. Mahangna Sardar Vallabhbhai Patel National Police Academy da satuna IPS officer trainee singda wangangani. CPN Maoist Center gi chairman Pushpa Kamal Dahal Prasan bo ahumlak suba oina Nepal gi anoba Pradhan Mantri oina khankhre. Rashtrapati Vidya Devi Bhandari na Sri Prasan bu leiba adu gi Pradhan Mantri oina hapkhibani. Pau kharana hai Sri Prasan galoina na CPN UML gi chairman KP Sharma Oli, Rashtriya Swatantra Party gi president Rabi Lami Sane, Rashtriya Prajatantra Party gi makok Rajendra Lingden yauna lusingba kayana Rashtrapati gi office ta satuna Sri Pushpa Kamal bu leiba adu gi anoba Pradhan Mantri oina hapnanaba prastab tawkhi. Sadasya sani humbudra manga leiba sabhada Sri Pushpa Kamal bu sadasya sama humpu manga na saugatli. Leibag asigi awangthang basarukta ingbagi sang hengelakli. Med Department na Punjab, Haryana, Chandigarh, Delhi, awangthangba Rajasthan, Himachal Pradesh amasung Uttarakhand lakliba pung 14 asida ayingba nungsit sitkani hairi. Awang Bharat ki raija kharadasu lakliba numit kharani asida leisil kungna thagani. Leibag ki konung Delhi da ingbagi sang hengelaktuna maximum amasung minimum temperature hanthare. Manipur da su haukiba numit kharani asida ingbagi sang tapna hengelakli. Mafam kayada leisil thaba thengnakhi. Ngarangi oina khwaidagi ingbagi sang asi Celsius degree 3.8 oikhi. Khwaidagi sabana sada 22.5 oikhi. Raija sigi singi zila sing maru oina Ukhrul zila gi mafam kayada ingbadagi miyamna maitiktuna Christmas ki harau kumai pangthoknari. Aroibada maroiba pau amuk hana. Ahanba Birbal Divas ngasi New Delhi da Pradhan Mantri Narendra Modi na hudoklagani. Kendra gi Haksel Raija Mantri Dr. Bharti Pravin Pawar na hairi Japan, China amasung atay lebak singda thuna sandorakliba COVID-19 gi anoba variant BF7 lebak sida mayoknanaba sem saduna leire. Amasung CPN Maoist Center gi chairman Pushpa Kamal Dahal Prasan bu
ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯅꯦꯄꯥꯜꯒꯤ ꯑꯅꯧꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫